ꯑꯗꯨꯒ ꯍꯥꯞꯆꯜꯂꯦ ꯊꯔꯣꯏ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯤꯡꯖꯨꯊꯔꯣꯏ ꯆꯨꯞꯇ ꯍꯥ ꯍꯟꯗꯛꯇꯤ ꯂꯦꯇꯨꯁꯀ ꯊꯥꯖꯅ ꯍꯦꯛꯆꯔꯦ ꯃꯌꯥꯝ ꯃꯀꯥꯒ ꯍꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯂꯦꯇꯨꯁ ꯊꯥꯕꯁꯦ ꯍꯦꯛꯑꯒꯦ ꯁꯤꯡꯖꯨꯗ ꯀꯣꯠ ꯆꯥꯅꯕꯒꯤ ꯂꯦꯇꯨꯁꯁꯦ ꯍꯦꯛꯑꯦ ꯏꯁꯥ ꯄꯥꯝꯕꯤꯗ ꯍꯦꯛꯑ ꯆꯥꯔꯦ ꯑꯩ ꯕꯖꯥꯔꯗ ꯂꯩꯕꯗꯣ ꯉꯁꯤꯗꯤ ꯂꯩꯗꯔꯦ ꯑꯃꯨꯛ ꯍꯦꯛꯑꯦ ꯁꯤꯡꯖꯨ ꯀꯣꯠ ꯆꯥꯅꯕ ꯃꯌꯥꯝ ꯊꯔꯣꯏ ꯊꯣꯡꯗꯣꯏꯅꯤ ꯊꯔꯣꯏꯁꯦ ꯅꯤꯡꯈꯥꯏꯕꯤꯅꯦꯕꯀꯣ ꯁꯤ ꯊꯣꯡꯗꯣꯏꯅꯤ ꯊꯔꯣꯏꯁꯦ ꯀꯛꯂꯣꯏꯔ ꯊꯨꯝꯁꯦ ꯇꯤꯡꯗꯣꯏꯅꯦꯕ ꯃꯌꯥꯝ ꯊꯔꯣꯏꯁꯦ ꯀꯛꯄ ꯂꯣꯏꯔꯦ ꯆꯥꯝꯃ ꯐꯖ ꯁꯦꯡꯅ ꯍꯧꯖꯤꯛ ꯐꯨꯠꯂꯅꯤ ꯑꯂꯨꯒ ꯃꯌꯥꯝ ꯊꯔꯣꯏꯁꯦ ꯐꯨꯠꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯊꯣꯡꯉꯅꯤ ꯊꯔꯣꯏ ꯊꯣꯡꯕ ꯊꯥꯛꯅꯕꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯑꯁꯨꯕ ꯃꯣꯔꯣꯛ ꯑꯀꯪꯕ ꯑꯃ ꯆꯅꯝ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯇꯤꯜꯍꯧ ꯑꯗꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯑꯗꯒꯤ ꯇꯦꯖꯄꯇꯥ ꯍꯔꯤꯕꯣꯞ ꯉꯥꯔꯤ ꯍꯧꯖꯤꯛ ꯊꯣꯡꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯇꯤꯜꯍꯧꯒꯅ ꯄꯥꯁꯐꯣꯔꯟ ꯇꯦꯖꯄꯇꯥ ꯉꯧꯊꯣꯛꯑꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯅꯝ ꯍꯥꯞꯀꯦ ꯆꯅꯝ ꯍꯥꯞꯆꯜꯂꯒꯦ ꯆꯅꯝ ꯍꯥꯞꯄꯦ ꯆꯅꯝ ꯍꯥꯞꯄ ꯉꯧꯔꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯇꯤꯜꯍꯧꯒ ꯆꯅꯝꯒ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯆꯅꯝꯒ ꯁꯤꯡꯒ ꯑꯉꯧꯕꯗꯣ ꯑꯁꯨꯕꯗꯣ ꯍꯥꯞꯄꯅꯤ ꯆꯅꯝꯒ ꯁꯤꯡꯒ ꯑꯁꯨꯕꯁꯨ ꯍꯥꯞꯄꯦ ꯉꯧꯔꯒ ꯉꯥꯏꯍꯥꯛ ꯑꯗꯨꯒ ꯉꯥꯔꯤ ꯍꯥꯞꯄꯅꯤ ꯉꯥꯔꯤ ꯍꯥꯞꯄ ꯉꯧꯔꯦ ꯍꯧꯖꯤꯛ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯄꯒꯦ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯄꯦ ꯉꯧꯔꯒꯦ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯒꯅꯦ ꯏꯁꯤꯡ ꯍꯥꯞꯀꯦ ꯊꯨꯝ ꯈꯔ ꯍꯥꯞꯄꯦ ꯊꯨꯝ ꯈꯔ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯍꯥꯞꯆꯜꯂꯒꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯍꯔꯤꯕꯣꯞꯀ ꯍꯥꯞꯄꯦ ꯁꯤꯁꯦ ꯃꯨꯜꯂꯒꯊꯔꯣꯏ ꯍꯥꯞꯀꯦ ꯊꯔꯣꯏ ꯑꯐꯨꯠꯄꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯃꯨꯟꯅꯕ ꯉꯧꯔꯅꯤ ꯑꯗꯨꯒ ꯊꯔꯣꯏ ꯍꯥꯞꯇꯣꯏꯅꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯃꯨꯟꯅꯕ ꯉꯧꯗꯣꯏꯅꯤ ꯑꯗꯨꯒ ꯊꯔꯣꯏꯁꯦ ꯍꯥꯞꯇꯣꯏꯅꯤ ꯊꯔꯣꯏ ꯑꯐꯨꯠꯄꯁꯦ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝꯁꯦ ꯍꯥꯞꯆꯜꯂꯒꯦ ꯌꯨꯝꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝꯅꯤ ꯑꯃꯅꯤ ꯈꯛ ꯄꯥꯟꯕ ꯍꯦꯛꯇꯠꯂꯦ ꯃꯌꯥꯝ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯃꯨꯜꯂꯦ ꯍꯧꯖꯤꯛꯅꯦ ꯊꯔꯣꯏ ꯍꯥꯞꯄꯒꯦ ꯊꯔꯣꯏ ꯑꯐꯨꯠꯄꯁꯦ ꯍꯥꯞꯄꯅꯤ ꯊꯔꯣꯏ ꯑꯐꯨꯠꯄꯁꯤꯗ ꯂꯩꯔꯦ ꯁꯤ ꯍꯥꯞꯄꯅꯤ ꯊꯔꯣꯏꯁꯦ ꯍꯥꯞꯄꯒꯅꯦ ꯃꯤꯅꯤꯠ 5 ꯉꯧꯅꯔꯦ ꯊꯔꯣꯏꯁꯦ ꯃꯤꯅꯤꯠ 5 ꯉꯧꯔꯦ ꯍꯧꯖꯤꯛ ꯑꯂꯨ ꯁꯣꯛꯁꯦ ꯍꯩꯖꯤꯜꯂꯅꯤ ꯑꯂꯨꯁꯦ ꯍꯩꯖꯤꯜꯂꯒꯦ ꯑꯂꯨꯁꯦ ꯑꯣꯠꯈꯥꯏꯔꯒꯦ ꯊꯨꯝꯁꯨ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯐꯖꯅ ꯁꯧꯍꯜꯂꯅꯤ ꯐꯖꯅ ꯁꯧꯍꯜꯂꯀꯥꯟꯗ ꯒꯔꯝ ꯃꯁꯂꯥ ꯊꯥꯛꯑꯅꯤ ꯑꯔꯣꯏꯕꯗꯅꯦ ꯐꯗꯤꯒꯣꯝꯒ ꯒꯔꯝ ꯃꯁꯂꯥꯒ ꯊꯥꯛꯑꯅꯤ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯊꯔꯣꯏꯁꯦ ꯌꯥꯝ ꯐꯪꯗꯦ ꯍꯟꯗꯛ ꯐꯪꯕꯁꯦ ꯂꯩꯍꯧꯔꯦ ꯑꯩꯅ ꯃꯌꯥꯝ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯐꯖ ꯁꯧꯔꯦ ꯃꯍꯤꯁꯦ ꯈꯔꯒ ꯀꯨꯡꯍꯟꯈꯤꯒꯦ ꯃꯍꯤ ꯂꯥꯡꯉ ꯍꯥꯎꯇꯦ ꯊꯔꯣꯏ ꯊꯣꯡꯉꯒꯅꯦ
थरोई थोंबे से गरम मसाला हापगे खरा हापने गरम मसाला मैगी मसाला खरा हापनी महाव हेनबे ओलगे थरोई थोंबे से मही से चप चारे फडिगोम हापनी फडिगोम हापचल्ले थरोई थोंबे लोरे मयाम कोपी बोरा होगली बोरा से ओंधोगे बोरा ओंधोए बोरा से कोखत लगे मथंग मथंग हौरई बोरा न मथंगी बोरा नि ओंधोए बोरा से कोखत लगे नाकोपी बोरा होबो लोरे सादबी मोरग अचौबीदुने बासी बोरा होगे मोरग अचौबी बोरा होगले बोरा से ओंधोगे मथंगा बोरा हजिक सिंजु टोटके तौरी कोबी मटाबीगा तिलौगा फदिगोमगा सिगा बेसर नंगौबा नंसुक दालमुर अचुबा मोरग थुम ngari लैरे हजिक टोलगे मोरग से तौरगा टोलगे मोरग कने ngari दिगान टोलगे मिमी से कोन हाटो मिमी पाते एक सिंजु से टोलगे सिंजु टोट पलोरे मैम आई सिंजु टोट पलोरे मैम आई सिंजु से लोरे मिमी से कोन हापगे ngasi ki mathil se chak leire gajangan ba leire kobi matabi leire mimi sinju leire sina nakopi bora asina tharoi thongba dagai di sia lettuce ai gi jumgi pambi dagi lettuce ni aje mukban tawrani Hai mayam anitan taram nokjari mayam ngasi sur mukban tawgena mathena mani semjare ahaman hajagram kamu hajarake siga gajangan ba leire sina mimi sinju sina nakopi boraga morog chabi boraga tamlengi sina tharoi thongba se nanghabini asina isagi yumgi lettuce ngasi lettuce he mem chadingen lai khan khadok chage kesim thadoge sinju bora tharoi agi lettuce lai thalo mem chaba horasi tharoi sana haidarage tharoi se chawdra khuchawaman phala chawi tharoi se sinam mem de ilage hamba chakhom se nakopi boraga
셋이나 mèo em xa bao là kia thật chào wow mình bữa là sẽ kia mai sẽ uống tàu om dari mèo bữa là sẽ kia hả Ibu kalau cek hả thử ra Ibu hả phải đó ra hả thôi chứ rồi cơ ấy bà mi le twist nhé quật kìa đây cái le twist có thay giờ nè hiện chưa để mày làm mà cà kìa hả hả xin du xe hả chào hết thôi chứ mua được rồi
Wow, thôi chúng ta tới giờ sao rồi? Hả? Phải ra thôi đúng không? Hả? Hả? Một cái hả? Thế thôi. Thôi rất là thơm. Thôi ra rồi. Phải sai làm gì thôi. Gì quá hả? Nó gặp qua. Ra không? Trời ơi, gì nào? Mẹ mày sao bây giờ lại thôi không có chặt rồi. Giảm mấy thời sẽ quên mà chinh thi ra nè. Bữa nào mà lên mà. Đang làm ra. Bút thay là thay nó bút thay người là để tôi chưa khai liền này. Đây lỗ xa này.
इसिना मैम ना वीडियो से नुआई बेदी लाइक कमेंट शेयर तब कभी कनु हाने जंग बचिना उठागा चरी अनब जंग बचिना उठागा चरी मतम दा सपत अब मजंग मसी दिसिका थमगे ने वीडियो ना सी बाय बाय मुख